FNCC na Foothills Areada Matam Kaktana Bandh Tougani Haina Kihankhre. Foothills Naga Coordination Committee FNCC ki executive meeting da laukiba warep ki matungin na Naga sing na khundaba Foothills area sing da Matam Kaktana Bandh gi khongjang sangsinaba sem sare haina lupasina thadorok pachero lamana phongdorok le. FNCC ki information and publicity wing na thadorok pachero lamana hai haukiba February kunda khuyak pinakiba memorandum of agreement ki provision sing Manipur laingang na thabak to onthorok ta bamaram na Foothills Naga area sing da Matam Kaktana Bandh taunabagi phire basi lawrakpa ne kayara gan na haijakhibaga loinan na hanjin matam thakhrabasu laingak na yanakhiba wafam sing thabak to onthokna bahonaraktre MOU gi provision sing thabak to onthorok ta bamaram na April kulumdoi gi ahing nongyai dagi hauraga Matam Kaktana Foothills Naga area sing da kanagumba mata sathok sasin tawba yahallaroi laingak ki mayok ta sangseliba khongjang asida Mari lain na bapum na magna mapung pana cooperation PBU haina chairwal asina makata na haire amarom da laingang sing laho biles dagi Assam Rifles ki kem lai riba mapam phawbada phumba isingi pipeline kakthatle haiba wafam adu aran bani haina laho litan biles authority ki media cell na thadorokpa chairwal amana phongdorok le tangkhul gi khunja sing na kuki khungang sing da ising fangandan ba pipeline kakthatle haiba gi semjin sajin ba video footage social media da sandorokpa thengnare Aseng badi laingang sing laho biles dagi kuki khul amata da ising supply tawba leite tangkhul gi khunja sing bulana uhanabagi pandam da kanagumba miyoi kharana semjin sajin ba video footage social media da sandorokli base akan ba mawong da condemn tawi haina cherola sina phongdorokle UNC Amasung Meira Paibigi Shutdown leide Kukigi Loikhre Thalon ACG MLA oiramba bungjagin balte da thokiba nungaitaba thodok adugi matangda Kuki zo sing na kaukiba pung taragani thoigi total shutdown akai atoi thoktana ngasi numidang wairam loikhre adum oinamak Meira Paibigi sing na tampaki mapam pumnamak ta kaukiba numit mangani gi total shutdown namasung United Naga Council UNC na Naga sing na namna taba mapam sing da kaukiba numit humni gi total shutdown di sathare shutdown animak hayeng loisilagane tampak lamdang asisu mapam kaya marumda yamna ngalingai matamdagi hauna lambi thingkhe Adubo ayuk angan badadi khwairambal kaithel yauna mafam kharada insang napi yonba amasung laibana chingba tawnaramme ayuki pung mapan tarak badagi de mayam mathang kainakhre kongba maikaida amuko ga punna satminaba lupsingna sinduna chawraba miyamgi rally ama ngaihaki mamangda satkhre marak asida kangpokpi district ki mafam kharada thamkhiba curfew haujuk phawbagi oina komthoktre